ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯛꯄ ꯃꯥꯂꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯉꯛꯄ ꯃꯥꯂꯦꯝ꯫ ꯋꯥꯛꯆꯤꯡ ꯊꯥ ꯑꯣꯏꯕꯅ ꯃꯇꯝꯗꯣ ꯌꯥꯝꯅꯁꯨ ꯏꯪꯏ꯫ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯀꯗꯕ ꯉꯁꯤꯒ ꯊꯥꯔꯒꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦ꯫ ꯄꯤꯇꯟ ꯑꯃꯗꯤ ꯔꯥꯃꯦꯁ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯇꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯔꯇꯅꯥꯗꯣ ꯎꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁꯅ ꯄꯤꯇꯟꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯟꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯁꯨ ꯈꯪꯅꯖꯕꯤ ꯔꯇꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯔꯤꯕꯅꯤ, ꯃꯗꯣ ꯄ꯭ꯔꯤꯇꯝꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯝꯅ ꯑꯌꯨꯛꯇ ꯆꯠꯀꯗꯕ꯭ꯔꯥ ꯅꯨꯡꯊꯤꯟꯗ ꯆꯠꯀꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯑꯌꯨꯛꯇꯁꯨ ꯆꯠꯂꯣꯏ ꯅꯨꯡꯊꯤꯟꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯄ꯭ꯔꯤꯇꯟꯅ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯌꯨꯛꯇꯁꯨ ꯆꯠꯇꯕ ꯅꯨꯡꯊꯤꯟꯗꯁꯨ ꯆꯠꯇꯕ, ꯅꯪꯒꯤꯁꯤꯕꯨ ꯅꯨꯡꯗꯥꯡꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯡꯗꯥꯡꯒ ꯆꯠꯀꯗꯣꯏꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯟꯅ ꯏꯪꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯡꯗꯥꯡꯒ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯇꯥꯇꯤ ꯆꯥꯗꯕ, ꯎꯅꯒꯦ ꯍꯥꯏꯔꯒꯅꯅꯦ ꯑꯌꯨꯛ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯟꯗ ꯎꯅꯧ, ꯅꯨꯡꯗꯥꯡꯒꯤ ꯑꯩ ꯊꯕꯛ ꯂꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯄꯤꯇꯟꯅ ꯑꯩꯈꯣই ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩꯔꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯔꯥꯃꯦꯁꯅ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯒ ꯎꯅꯔꯨꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯇꯟꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯡ 10-11 ꯑꯣꯏꯒꯗꯧꯔꯤꯕꯅꯤ, 12 ꯇꯥꯕꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁꯅ ꯑꯗꯨꯅꯤ ꯆꯞ ꯆꯥꯔꯤꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯔꯥꯃꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯤꯇꯟ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯟꯅ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯆꯦꯟꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯃꯦꯁꯅ ꯆꯦꯜꯂꯣꯏ, ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃ ꯀꯥꯞꯀꯅꯦꯅ ꯍꯥꯏ, ꯃꯗꯣ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯇꯟ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯔꯗꯤ ꯐꯩꯗꯅꯗꯣ꯫ ꯁꯦ ꯀꯥꯟꯅꯗꯦꯁꯦ, ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ, ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯆꯠꯇꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯄꯤꯇꯟ ꯑꯃꯗꯤ ꯔꯥꯃꯦꯁ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯄꯤꯇꯟꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯥꯛ ꯆꯥꯅꯕꯗꯣ ꯆꯠꯈ꯭ꯔꯤ꯫ ꯔꯥꯃꯦꯁꯁꯨ ꯃꯃꯥꯟꯅꯕ ꯄꯤꯇꯟꯅ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯁꯣꯝꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯄꯤꯇꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯔꯥꯃꯦꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯤꯇꯟ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯨ ꯉꯥꯎꯔꯤ꯫ ꯔꯥꯃꯦꯁꯇꯣ ꯄꯤꯇꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯄꯤꯇꯟ ꯍꯥꯏꯔꯪ ꯌꯨ ꯐꯖꯅ ꯉꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯟꯖꯜꯂꯨꯔꯤꯕꯣ? ꯍꯦꯟꯖꯟꯗꯗꯤ ꯉꯥꯎꯒꯦꯗꯅꯕꯨ ꯊꯛꯏꯅꯤ, ꯉꯥꯎꯗꯗꯤ ꯊꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯐꯔꯦꯁꯦ, ꯂꯥꯛꯑꯣ ꯇꯣꯡꯈꯠꯂꯣ, ꯅꯪ ꯇꯥꯏ ꯇꯥꯍꯧꯒꯅꯨꯀꯣ꯫ ꯑꯩꯅꯕꯨ ꯇꯥꯍꯧꯋꯦꯔꯣ? ꯔꯥꯃꯦꯁ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯄꯤꯇꯟꯕꯨ ꯃꯅꯤꯡꯗ ꯐꯝꯍꯜꯂꯒ ꯌꯥꯝꯅ ꯇꯞꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30-11 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯁꯣꯝꯗ ꯔꯇꯅꯥꯅ ꯔꯥꯃꯦꯁꯇ ꯀꯣꯜ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤ꯫ ꯔꯥꯃꯦꯁꯅ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯣ ꯊꯝꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ ꯔꯇꯅꯥꯒꯤ ꯃꯅꯥꯛꯇ ꯔꯥꯃꯦꯁ ꯌꯧꯔꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯤꯂꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯃꯦꯁꯅꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦ, ꯐꯤꯂꯝꯁꯤꯁꯨ ꯂꯣꯏꯗꯣꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯍꯥꯏꯔꯛꯂꯤ꯫ ꯔꯇꯅꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯃꯦꯁ ꯃꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯏꯪꯈꯤ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯏꯪꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯔꯇꯟ, ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯁ꯭ꯋꯥꯏꯗ ꯃꯩ ꯉꯥꯛ ꯇꯤꯛꯈꯤꯁꯤꯔꯣ? ꯒꯥꯔꯤ ꯊꯧꯕꯒꯤꯗꯤꯅꯦ ꯑꯩ ꯊꯧꯒꯦꯁꯦ, ꯑꯩ ꯅꯤꯁꯥꯁꯨ ꯈꯔ ꯍꯜꯂꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁꯇꯣ ꯃꯁꯥꯗꯨ
खिरुम तौरी मदमदी पिटन से यू ngauribani मसीदगी रामेशना मई ओइना तिकपना फगनी हाइदुना महागना अकोइबदुदा मई तिकप याबा करी करी लेगी हाइदुना येंगी अदुबु करी अमत लेरमदबदगी रामेश इंगसु इंगना महागना थौरगे हाइदुना गाड़ी दो स्टार्ट तौई अदुबु पुंग बारो तासलकपगी आइंगबा लेचिन पुबा उन पुबा नुक्सित अदुना मासादा याइबदा मासादो थक थक निकले तंजादुदा महागना गाड़ी थौरुरबदी मखुत मसा पंगसिनदुना महाग गाड़ी अदु एक्सीडेंट थोकपगी चांग वांग लेरिबनी अदुगा नाकल अमरोमदुना पिटनसु यु ngauribani मसीदगी रामेशना पिटनदा गाड़ी अदु ngaवना थौरु हादुना थौहल्ली पिटनना गाड़ी अदु गियर पालगा स्टार्ट तौरुबदगी गाड़ी अदु खंगसुंग जुंगी ग्यानमेन तादना गाड़ी अदु ग्रोंग ग्रांग लाउना तुसल्ली रामेश खंगले पिटनना गाड़ी असे थौबंग ngमनरोय हाइबसी मसीदगी रामेशना फरेसा गाड़ी से थौबु हौखदी अदुम सागपनी लॉ से आई तौरगे से हाइदुना पिटनना गाड़ी अदो मनिंदा फमल्ली अदुगा रामेशता ngaथा हलगा थौदुना लाक्ले करिनुंगी पिटन पुरकपुबनो हाइदुना रामेश थमोइदा खनचेदी असमना तौदुना गाड़ी अदो असम थौरकपदा अवैबा मकिसु उन पुबा अयेंग मनुक्सि सिलकपा दुदा रामेश का हेन इंगदुना मखुत मसा पुनम पंगसनख्री लाइबक थीबा हाइबदुनी महा खुद मोजा सोमत फौहौद्री मासिकी मतुंग रामेश तेरतन गाड़ी असुम थौरकपदा अहिंग नोंगाई अदुदपु कदोमदगी हाजिलकपा ततानो खंगदी ट्रक अमा यामनै तपना महाक्सु थौरकली ट्रक अदुना लाइट अदो कापतुना लेचिन मर अदुदा थौरकपा अदु रामेशना उबदगी मताई वाइदा थैदोकली अदुबु ट्रक अदुनादि उहौद्रबरा करिनो रामेशना थौरिबा गाड़ी अदुमकता थोमकी रामेशसु मखुत मसानागै पंगसनबगा ब्रेक कंट्रोल तौबा ngमहौदबदगी गाड़ी अदो साथीना एक्सीडेंट थोकले पिटनदी ज्ञान खरा खरा तारमी अदुबु महाक अदुमक ज्ञान ताखिद्रे अदुगा रामेशदी खुदक्ता अदुमक ताखिद्रबनी गाड़ी एक्सीडेंट थोखिबगी अमति साउरब ट्रक अदुना मिगी बाइक अदो तखाइखिबगी मखुल अदो यामना हौना ताबदगी फिल्म जिंदुंबा सिंग अदुगी मर्निंग ओरपना फंगलिबा सिंग अदुना तारदुना येंथोरकपदा अरापदा गाड़ी सिंग थोमजननखिबगी मवोंग अमा उबदुता मयाम चेंसनरक्तुना जेंगलकपदा रामेश अमति पिटन सोकुन लेरी ट्रक ड्राइवर अदुसु कुमथरक्तुना येंगशलरी मसिदगी पिटन अमति रामेश तो हॉस्पिटल दा पुखलकली सोमदना कमदौरी रतना रामेश अमति पिटन एक्सीडेंट थोकले ताबदा महाक लैताफम खंगलमदी रामेश अमति पिटनगी इमुंग मनुंगसु हॉस्पिटल दा लाकुना यामना कन्ना लाइकनखी डॉक्टरना रामेश अमति पिटनबु वाखल लाकनबगीदमक्ता यामना कन्ना शेल्ली मस्की मतुंग पिटनदी ज्ञान लाकले महाक्ति कजिथुदोप सोक्ति यू थकलुबगी खरा ngaubaduna mahak ज्ञान तारुदब जानी महाना ज्ञान तरकपदसु यूदी दुम खरा खरा ngauri adu रामेशदी मकोक्तो यामना कना यशनखिबा अदुना महाक हौजुक फावबा ज्ञान तारक्त्री महाक हौजिक आईसीयू दे इंसनख्रे मतम अदुता रामेश तो महाक मेकअप खंगथोक थुलई महाना मेकअप थुलक मतमदा महाक अकोइबदुता इकोई कोइना येंगली अदुगा खंजै करिनो अइना लेरिबसु कदाइदनो अइबु हौजिकता अइगी मरुप पिटनगा लोइनना रतना उनरमलगा युमदा हलखिबदाइनि अदुगा ट्रक अमता थोंखिबगुम तौबनि अदुगा अइना हौगलक्लिबसिना कदाइदनो असमना महागना अकोइबदुता गोलै लेदुना जेंगलकपदा अथापदा मियोइ खरा चटलिबदो उइ मदु उबदा रामेश फमु अरुदगी हौगलक्ली अदुगा महागना मयाम चलिबा अदुगी मनाक्ता परप परप लाक्ली महागना हौजिक लेरमलिबा फमु अदुती मसा मतुमता मांख्री रामेश तुंग हन्नगा येंगलुदी महाके फमु अदुना मफम मरांग खंगदना मांख्रीबा अदु महाक थोइदोकना येंगसिल्लुदी परप परप मयाम चलिबा अदुगी मनाक्ता लाक्ली मफम मतो पुंगान ngaली ngaलिबा दुसु कदो माइकैदगी थोलकपा नुमितना ngaलिबनो हाइबा खंगदी नुमिदांग वाइरमगी मतमदा nganba numit masak udana nganba aduga chap manana ngalibani रामेश तो परप परप मयाम चलिबा अदुगी मनाक्ता संगसेलक्ली मतम अदुता चलिबसिंग अदुगी मरक्तगी अहल अमना ए इबुंगो नंगदि कदोमदगी फाउजिलक्लिबनो कदोमदगी लाकनो नंगबो अदुमना हांगलकपदा रामेशना अइदो अइसि गाड़ी अमा थरोखिबनी अदुदुगा अइना गाड़ीदु ट्रक अमगा थिंजिनबगुमना तौखिबनी अदुगा अइना ज्ञान मांगलुरगा हौगलकपदा मफम मस्ता लेरमलिबसिनी मफम असे कदाइदनो मसिबु अना लायंग संग मफम अमु ओइगदोरिब्रा
ए कदाइदगी वानदो इबुंगो अदुगुम मफम तनति लाओ लाओ नंगसु अइखोइगे लंबी मानबा मियु यमा सोदन वरम लगनी सुम चला चलागा खंगकनी को असुमना हाइदुना रामेशपु असुम पुदुना लाकपना हौजिकति मखोय तो सिंग अमगी मतोलोमदा काखलकली मखोना चलिबा सिंग लंबी अदुकी नाकन नाकनदा लुरबा लुंगसिंग लैख्रै लुंग अदुकी नाकन नाकनदा सांगलबा सिंग मयामा चावरबा पाट अमति सांगलबा तुरेन कया अमा लैख्रै सिंग अदुगी सिंगसांग नापोमदा चावरा चावरबा उपाम्बी कया अमा हौरी रामेश अमदी मखोई चलिबा मियामसिंग अदुना चलिबा लंबी अदो थोइदोकना पाक्ति पाक्लबदा फुट अनि मखाई अहुम मुक्तमक पाक्ली हारिबा लंबी अदुगी मताइदा हेक लैथखिबदना लुरबा लोकचप लैख्रबनी रामेश कदाइतनो अइना चलिबा सिबो हाइबा वखन खन्ना खन्ना मयामसिंग अदुगा सुम चलि रामेशना तुंग हंदुना येंगलबदा महाके मतुंगदसु मियोय मयाम अमा परेंग सांगनंग लाक्ली मधु उबदा रामेश ज्ञान मेंदी तादना असुम चलि महाना असुम लाकपदा चावरबा सनथोंग अमा लेरमली मदो यूथ की युंबी अचौबा अनिना युंगलबा मतुंगदा मतोंदा हाइबदी युंबी अनि अदुकी मथक्ता चावरबा यामना पाक्लबा युंबी मफै अमना फैदुना ngakli हारिबी युंबी अदो असुम असुम मयाम मथंग मथंग लानरी युंबी अनि अदुगी मखोक अनि अदुता मीरा लाइरा मथोंग मरम खंगदबा फिमु सेटबा मको खुंबा अदुदुगा करीनो खंगदबा पोसक अमसु पाइबा मियुई अनि लेपना लेरी मदु उबदा मयाम सिंग अदुना करी करीनो खरा वारी वताई सना सनातुना चटखिबदो रामेशना उरी रामेशना करीनो मखोइना हाइनरिबा सिबु अइंगोंदना करी हंगकदोरिबा जानो हाइदुना रामेश वाखन असुम खल्ली असमना वाखल खन्ना खन्ना लाकपा मतमदा हौजिकति महाकिसु मफम मतम जौसलकले मतम अदुत्ता हौजिक युंबी अनि अदुगी मखोंगा लेरिबा फिमु सेलिबा मखुत्ता करिगुंबा अरंगबा मा पाइबा अनि अदुगी मनुंगदगी अमना हय नहा के नमिंग करी कौबनो अइगी मिंग रमेश कौई ओ कदाई नंगना पोरकपा पोचैदी अइदी कइमते पोरकती सिलाव असुमना रामेशपु हौजिक युंबी अनि अदुगी मखोंगदा लेरिबा फिमु सेटपा अनि अदुगी मनुंगदगी अमना रामेशपु कौशल्ली रामेशु परप्रप संगसुल्ली मतम अदुत्ता फिमु सेटपा अनि अदुगी मनुंगदा अमा ओइरिबा रामेशना संगसल्लीबा अदुना रामेश की थबाक मनुंग अदुत्ता मखुट अदुना हुमजिल्लखी मदो रामेश ती करीनो खंगदबनिना हाइदुना सोंथोके तौबदा महाक सोंथोकपा ngamlamdi हौजिक महाकी ममांगदा लेरिबा फिमु सेटपा अदुना रामेश की थबाक मनुंग अदुत्ता करीगुंबा मा कोइथि थिरि अदुगा महाकना अरंबा पोट अमा लौथोरक्ली अदुगा हौजिक फिमु सेटपा अदुना नंगा चलिबा लंबी से लाले तू असोमदा चलु असुमना हाइरगा अरंबा पोट अदो अमुखना महाके थबाकता हापसिलखी मतम अदु रामेशना महाके थबाक अदुदा नांजरी मरमदी हौजिक महाके ममांगदा लेरिबा फिमु सेलिबा अदुना महाके थबाकता थिंजलक्लिबदु थबाककी मनुंग लोमदनी फुरितकी मनुंगदा नति फुरित फाउदिलक्तुना महाके थबाककी उनसा मनुंगदा थिंजलक्तुना महाके सरु सरांग अदुकी मनुंगदा गोरो गोरो खाइदुना करीगुंबा मा थीरगा लौथोरक्लिबनी मतम अदुना रामेश महाके थबाक अदु नांजरी अदुगा नमदुना सु येंजरी अदुबु थबाक अदुदी महांग नंबदा करीमता तौदी मतम अदुदा रामेश लेपगा खंजानरगा मथबाक अदुदा मेट मेतुना महाके थबाकसिजु मनुंगदा थिनबा याब्रा होरबा जाला हाइदुना येंगलिङै फिमु सेटपा अदुना हाय करियुटो सुम लेपगा लेरिबदुबो चलु असोमदा चलु अदुमना हाइरकपदगी रामेशना हौजिक महाकी ममांगदा लेरिबा फिमु सेटपा अदुना खुदोमि थिलिबा अदुदा येंगक्ली मतम अदुता असोम थंबा माइकैरोमदा अंगौबा फिजोन सेटपा मियोय कया अमा चटलिबदु उरी रामेशना असोमदा ओइरबरा हाइदुना हंगबदा फिमु सेटपा अदुना मानी असोमदा चलु हाइदुना थिलक्ली अदुबु हौजिक खुदोमि थिलिबा अदुगी माइकैरोमदा चटनबा लंबीदी अमता लैति रामेशना हौजिक लेरिबसी सिंगी सिंगसेप अमदनी हारिबा फम मसिदगी चटके हाइरबदी महाकना ngasai लाखिबा नाकन नाकनदा लोकचप लैखिबा यामना पिकपा लंबी अदुदा अमु हंदुना चटखरगा ngasai महाकना ahal kharaga thingrखिबा मफम अदुदा हलक्तुना कुवैदुना चटलगा फिंगौ सेटपसिंग अदुना चटलिबा माइकै अदोमदा अमु हन्ना लाकदौरिबनी थबक असि हंगो हंजिन तौबा थबक अमनी
Ramesh Satlu Hariban in the Mahak, Ganme the Itata and Adumak Lakli, Mahana of Masita, Karama Lakam Libano, Ketupa Lak Libano, Karamamatam Power, Lake Kigani Hive Mahaka, Yimata Kandi. Asuma Toduna Ramesh, Parapar Asum Lakana, Haujiti, Nasai Mahagna, Ahal Karagatin, Kipa, Mupamato, Yerokli, Etuga, Pingo Shetpa, Maya, Amasat Liba, Aduka Maikai the Mahak, Amukan and Lakli. Mahagna Asum Lakumatam da. Haujikti mahang uriba saktam mase tok laga atopa malem amadu onthokri ngasai waigina kanglaba using amati utkumna masu musillaba laimai sing aduga mapam khudingda maina parloigum sakpa aduga utek wate atekpa yung kai kaya amasu leiri aduga mahanga satliba lambi aduna khwaidaki pikpa aduga nakan lokchap leiba lambi ying thakibati yamna kiba lambi amada chatpani aduga haujik mahang hek changsan kibaga onthurok leiba asina phajaraba singpa turen amati luroi na ngamtharliba singgi singmai singda hauliba phajaraba hairang lerang sing amati manam nungsiraba hainam leinamgi nungsit sing marang kaina sitli aduga Nami Banusitna, Masada Pubada Masado, Karino Haipam Kangaba Mawonda, Nungonzari Rames, Hainam Lenam Sing Adugi, Manamado Power of the Mahagna, Mahaki Mayum Ning Sing Lucky, Mahaki Mayum the Natana, Ratana Ning Sing Lucky. Matam Rames, I let Lambi Sipukadaidano, I am a ribbon pum Masina, Kariba Pumko Wazano, Mato Kramna Yapam Master Lakdam Libano, Hydro Mahal, Ngokchat Natuna Lady A Mahaki Manakta, Miyui Ama, Lakli. Miyui ado nipani matam aduta Rameshna miyui aduta yenglaga amuta ngaibiko karigumba amta hangjage haiduna Rameshna khamri matam adu nipa aduna nangbu unaba lakliba ingonda wahang amata hangjage ngaiko haiduna khamli basibu karigino nahak haujik ti phom masi yorok labanina aiga puna chatlasi aduga nahak karamba mino haibado khangdok nabagi damakta aikoina nangbu changyeng kaya tawdoribani lao Asam na hairak pada Ramesh na amukta ngaibiko aina lariba sipu kadaidano mafam masi kari mafam kaubagi aduga aina mafam masida matau karamna lakram libano adum na hanglak badutta miyoi aduna noklaga nahak haujik mikup kharaki mamangda yamna chawba gari amaka thingdinakibadu nahak khanghoba natro adum na hairak pada Ramesh hoi ai ningsingli adum na hairak pada Ramesh ki mamangda lepliba nipa aduna to adu phawba khanglabadi nahak tamna gyan taraklagani nahanga leiriba sei mangi taibang sangsar amadani nahana masidagi thokke hairabadi aikoina hanglakpa wahangsing adugi paukhum nahangna piba tabani aduga wahangsing adugi paukhum mado matik sana pirba matungda nahak amuk hanna taibangi sangsar aduda chatpa yagani ko asum na hairakpada Rameshna kari aina leiriba sibu manglan amani haiba aduga Kari do ayong food ba thudok sing asina asum na Ramesh wakhal khanduna ungnu leidingai ipa aduna chala sila o haiduna mahakpu puduna laklei Ramesh na sum laka matamda karino khangdaba jiba mayab amasu thengari Ramesh na jiba sing adu de yengrubata Ramesh ta su jiba sing adu na munna yengakli mahakpu hanana masak khangkhrbagum su tauri asum lakpana hojik Ramesh to Miyoi kaya amana lau singu tawduna leiribudu ui madu ubata Rameshna aina leiribu pham mase mangi sangsar amani ti hairaga miyoi mayam amani thaba ingkhang suduna mana masing thaba amadi hingkhon saban koiba lau siu tawduna makoi ki hingna pohona ribasina karigino haiduna wakhan khanjari matam aduta Ramesh ki mamangda chatliba nipa aduna Rameshta nipa se masigi larik se paiselu Adom na harak pada Rameshna kari larik no haidna yengrui larik aduki khwai ki ahanba haibidi larik aduki mamai aduta miyoi kharana hayamna harauna makhu thangatuna arangba mangal amata yengna leiba ki sakta mama uri aduga larik aduki maming mathadi amata thadokti adubu karino wahai kharana de iri aduga iriba mayek ado Rameshna ti khangdrei Rameshna larik ado mathang ma haigaluba matamdadi mafam madutta langolgi mawong manba kosi amati mahi marong singi maru marang manba thumok de yawba polam khara amadi kari karino wahai khara su iri
ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯥꯛꯅꯤꯡꯂꯤꯕꯅꯣ, ꯃꯁꯤꯗ ꯏꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯗꯨꯗ ꯏꯔꯤꯕꯁꯤꯡꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯝꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯃꯗꯨ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯂꯣꯏꯁꯪ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁꯇ ꯈꯪꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯋꯥꯍꯪ ꯍꯪꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯑꯗꯨꯅ ꯅꯉꯣꯟꯗ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯈꯪꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎꯈꯨꯝꯗ ꯈꯨꯝꯂꯨꯒꯅꯤ, ꯑꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎꯈꯨꯝꯗ ꯈꯨꯝꯂꯨꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯂꯣꯏꯁꯪꯅꯤ ꯍꯥꯏꯕ ꯆꯥꯎꯔꯕ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯔꯥꯃꯦꯁꯄꯨ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯣ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃꯒꯨꯝꯅ ꯐꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯆꯪꯐꯝ ꯊꯣꯡ ꯑꯗꯣ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 50ꯒꯤ ꯃꯊꯛꯇ ꯋꯥꯡꯂꯤ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅꯁꯨ ꯄꯥꯛ ꯆꯥꯎꯔꯤ, ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯋꯥꯡꯈ꯭ꯔꯦ꯫ ꯌꯦꯡꯈꯤꯕꯗ ꯑꯋꯥꯡꯕ ꯑꯆꯧꯕ ꯃꯤꯠ ꯊꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯤ꯫ ꯑꯉꯛꯄꯅ ꯊꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ, ꯍꯥꯏꯕꯗꯤ ꯔꯥꯃꯦꯁꯄꯨ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ, "ꯑꯩ ꯌꯦꯡꯂꯨ ꯂꯩꯔꯛꯂꯒꯅꯨ, ꯆꯪꯉꯁꯤ ꯂꯥꯛꯑꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯃꯛ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ "ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯐꯝ ꯑꯁꯦ ꯃꯪꯒꯤ ꯇꯥꯏꯕꯪ ꯑꯃꯅꯤ, ꯁꯪꯁꯥꯔ ꯑꯃꯅꯤꯁꯨ ꯍꯥꯏ, ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯪ ꯑꯃꯒꯨꯝꯕꯗꯤ ꯅꯠꯇꯦ" ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯔꯥꯃꯦꯁꯇꯣ ꯃꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ, "ꯁꯦ, ꯃꯁꯤꯒꯤ ꯐꯝꯐꯝ ꯐꯤꯗꯥ ꯑꯁꯤꯗ ꯅꯍꯥꯛ ꯐꯝꯂꯣ, ꯑꯗꯨꯗꯨꯒ ꯅꯍꯥꯛꯀꯤ ꯅꯃꯥꯡ ꯑꯁꯤꯃꯛꯀꯗ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯅꯔꯒꯅꯤ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯔꯥꯃꯦꯁꯄꯨ ꯄꯨꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯀꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯃꯦꯁꯀꯤ ꯃꯅꯥꯛꯇ ꯋꯥꯡ ꯆꯥꯎꯔꯕ ꯐꯤꯉꯣꯛ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯔꯥꯃꯦꯁꯇ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯃꯦꯁꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯇ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯦꯡꯂꯛꯂꯒ, "ꯐꯔꯦ, ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯔꯛꯄ, ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯌꯥꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯃꯦꯁꯄꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯔꯥꯃꯦꯁꯀꯤ ꯃꯀꯣꯛꯇꯗꯤ ꯑꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ, "ꯅꯪ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ, ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯥꯃꯦꯁꯅ, "ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯒ꯭ꯌꯥꯟꯁꯨ ꯇꯥꯗꯦ, ꯑꯩꯁꯦ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯔꯤ, ꯏꯁꯥꯁꯦ ꯇꯌꯥꯡ ꯇꯩꯁꯣꯏ" ꯍꯥꯏꯗꯨꯅ ꯔꯥꯃꯦꯁꯅ ꯈꯨꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ, "ꯐꯔꯦ, ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯔꯥꯃꯦꯁ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯪꯅꯤꯁꯨ ꯍꯥꯏ, ꯑꯗꯨꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯔꯤ꯫ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯃꯪ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯃꯪ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯗꯤ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯊꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯃꯍꯥꯛꯄꯨ ꯄꯨꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯔꯥꯃꯦꯁ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ "ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥꯡꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ, "ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ, ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯔꯣꯏ, ꯅꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯃꯗꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦ꯫ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔꯗꯒꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯔꯣ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯀꯗꯧꯔꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯍꯧꯔꯛꯇꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯂꯥꯟ ꯇꯧꯅꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫
ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯝꯅꯗꯨꯅ ꯐꯨꯅꯕ ꯆꯩꯅꯕ ꯍꯥꯠꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯕꯤꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯅꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇ ꯃꯌꯥꯝ ꯈꯟꯅ ꯆꯩꯅꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯅꯛꯁꯜꯂꯛꯂꯤ꯫ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯇꯥꯟꯅ ꯈꯔ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁ ꯀꯤꯃꯜꯂꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ꯫ ꯈꯟꯅ ꯆꯩꯅꯕ ꯐꯨꯅ ꯆꯩꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯍꯧꯔꯤꯕꯗꯣ ꯑꯗꯨꯃꯛ ꯇꯧꯍꯧꯔꯤ꯫ ꯔꯥꯃꯦꯁ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯨꯔꯤ꯫ ꯃꯐꯝ ꯑꯗꯣ ꯆꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯟ ꯑꯃꯗꯅꯤ꯫ ꯔꯥꯃꯦꯁꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯃꯗ ꯂꯩꯔꯝꯂꯤ꯫ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩꯗ ꯂꯨꯔꯕ ꯂꯣꯛꯅꯨꯡ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯃꯁꯤꯗꯤ ꯑꯉꯛꯄ ꯃꯥꯂꯦꯝ ꯑꯃꯗ ꯑꯩꯁꯦ ꯐꯥꯎꯒꯠꯂꯨꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯃꯊꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯝꯊꯔꯨꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯃꯍꯥꯛ ꯑꯁꯦ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯨꯔꯕ ꯂꯣꯛꯅꯨꯡꯁꯤꯡ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯗꯨꯅ ꯍꯦꯛ ꯇꯨꯊꯔꯛꯄꯒ ꯃꯍꯥꯛ ꯑꯁꯦ ꯎ ꯑꯃꯒꯤ ꯆꯥꯎꯔꯕ ꯃꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯃꯍꯥꯛ ꯅꯤꯡꯒꯣꯡ ꯑꯗꯨꯅ ꯌꯩꯁꯟꯗꯨꯅ ꯇꯨꯏ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯛꯄꯗ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯗꯣ ꯎꯔꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯁꯤꯡꯗ ꯌꯨꯝ ꯃꯆꯥꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁꯇꯤ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯥꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯨꯕꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯩꯃꯥꯏꯗꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯍꯧꯖꯤꯛꯇ ꯎ ꯑꯁꯤꯒꯤ ꯎꯔꯥ ꯃꯈꯣꯡꯗ ꯂꯩꯕ ꯂꯩꯕꯥꯛꯇ ꯅꯦꯠꯂꯒ ꯑꯩꯅ ꯎ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗ ꯌꯨꯝ ꯁꯥꯔꯤꯕꯁꯦ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯑꯁꯤꯅ ꯇꯔꯪ ꯃꯔꯪꯗ ꯂꯩꯔꯝꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯃꯦꯁ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯂꯣꯛꯅꯨꯡꯂꯣꯝꯗ ꯃꯍꯥꯛꯅ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯇꯔꯪ ꯃꯂꯪ ꯑꯁꯤꯗꯒꯤ ꯆꯣꯡꯊꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯂꯥꯟꯊꯣꯔꯛꯂꯕꯗꯤ ꯑꯩ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩ ꯆꯣꯡꯊꯕ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯣꯡꯊꯔꯛꯄꯗꯗꯤ ꯃꯍꯥꯛꯁꯦ ꯆꯥꯎꯔꯕ ꯂꯨꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯇꯥꯁꯟꯈꯤ꯫ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯁꯟꯈꯤꯕ ꯑꯗꯨꯗ ꯔꯥꯃꯦꯁꯇꯣ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯏꯔꯣꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯪꯈꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯁꯛꯇꯝ ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯅꯣꯡꯖꯥꯕꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯇꯤꯌꯥꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯎꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯉꯥꯡꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯔꯥꯃꯦꯁ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯔꯥꯃꯦꯁꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯥꯏ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯔꯥꯃꯦꯁꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯀꯩꯗꯧꯕꯒꯤ ꯂꯩꯊꯍꯧꯔꯤꯕ? ꯃꯌꯥꯝ ꯆꯠꯂꯤꯕꯁꯤꯗ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯗꯦ꯫
ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯒꯔꯣꯡ ꯒꯔꯣꯡ ꯑꯁꯨꯝ ꯆꯦꯜꯂꯛꯂꯒ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯗꯒꯤ ꯃꯈꯣꯏ ꯆꯣꯡꯊꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯃꯦꯁꯇꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯈꯤꯗ꯭ꯔꯤ꯫ ꯔꯥꯃꯦꯁꯇꯤ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯣꯡꯊꯁꯤꯜꯂꯛꯑꯣ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯣꯡꯊꯒꯗꯧꯔꯤꯕꯅꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯁꯤꯕꯅꯕꯨ ꯁꯤꯕꯒꯤꯗꯃꯛꯇ ꯀꯤꯕ ꯃꯐꯝ ꯑꯁꯤ ꯆꯣꯡꯊꯔꯒ ꯃꯈꯥꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯣꯡꯊꯈ꯭ꯔꯤ꯫ ꯔꯥꯃꯦꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯔꯥꯃꯦꯁ ꯃꯈꯥꯔꯣꯝꯗ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥꯔꯣꯝꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯑꯁꯨꯝ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯔꯁ ꯑꯃ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤ꯫ ꯔꯥꯃꯦꯁ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯂꯦꯡꯕꯗ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯉꯣꯟꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯩꯅꯥ ꯑꯃꯒꯨꯝ ꯐꯥꯎꯔꯛꯂꯤ꯫ ꯆꯩꯅꯥ ꯐꯥꯎꯔꯛꯄꯗꯨꯗ ꯔꯥꯃꯦꯁ ꯃꯁꯥ ꯑꯗꯨ ꯂꯦꯡꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗꯁꯨ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯎꯞꯄꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯅꯔꯁ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯔꯁꯇꯨꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯃꯦꯁꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯃꯍꯥꯛ ꯀꯟꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯔꯥꯃꯦꯁ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯃꯦꯁꯀꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯑꯃꯗꯤ ꯃꯌꯥ ꯀꯥꯊꯣꯛꯍꯟꯗꯨꯅ ꯀꯔꯤꯅꯣ ꯈꯔꯁꯨ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯋꯥꯏꯗ ꯃꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯃꯦꯁꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ICU ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯆꯨꯝꯃꯤ ICUꯗꯅꯤ ꯅꯍꯥꯛꯁꯦ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯉꯁꯥꯏ ꯅꯨꯡꯗꯥꯡꯗꯣ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯣꯛꯂꯒ ꯉꯁꯥꯏ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 19ꯒꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 19ꯒꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯪꯍꯣꯏ ꯍꯥꯏꯍꯣꯏ ꯈꯔ ꯅꯤꯡꯁꯤꯡꯂꯤ꯫ ꯊꯕꯛ ꯑꯗꯨꯗꯗꯤ ꯄꯪꯀꯨꯏꯗꯕꯅꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯈꯔ ꯆꯠꯄ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯆꯦꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯛꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯅꯨꯃꯤꯠ 19ꯅꯤ ꯍꯧꯖꯤꯜꯂꯝꯂꯕ꯫ ꯑꯁꯨꯝꯅ ꯔꯥꯃꯦꯁꯇꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯃꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯖꯔ ꯑꯁꯨꯝ ꯀꯟꯈꯠꯂꯛꯂꯒꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯅꯔꯁꯁꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯁꯤꯟꯅꯔꯝꯂꯤ꯫ ꯔꯥꯃꯦꯁ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯝ ꯃꯍꯥꯛꯅ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯅꯔꯁ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯃꯦꯁꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯒ ꯔꯥꯃꯦꯁ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯔꯥꯃꯦꯁ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯟꯗꯨꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯟꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯟꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯨꯅ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯏꯁꯣꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯅꯤꯖꯕꯗꯨꯗ ꯄꯤꯅꯕꯤꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯟꯗꯨꯗꯣ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯞꯂꯤꯕꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔꯁꯨ ꯉꯝꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯍꯟꯈ꯭ꯔꯤ꯫ ꯔꯥꯃꯦꯁ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯪꯒꯤ ꯇꯥꯏꯕꯪ ꯑꯗꯨꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯁꯦꯡ ꯃꯔꯥꯡꯉꯤ ꯑꯃꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯅꯔꯁ ꯑꯃ ꯀꯧꯁꯟꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕꯁꯦ
मंगी ताइबंग अदुदरा हाइदुना हंगलकपदा नर्स अदुना नोकलगा कदाइदगी मंगी ताइबंगनो नाहक हौजी ताइबंग फाउरबनी नाहक हिंगलबनी हाइदुना हाइरकपदा रामेश तो तुमिन्ना लेखी अदुमना महांग लेरिंगै मतम अदुदा महा यामना का हेन्ना अमुहन्ना तुमनिंगलखी मसिदगिदी महाके मकोक अदो यामना कन्ना ngawrokpa amati महाके अकोबदा लेरिबा पोचै सिंग अदो मथोंग मरम खंगदना ग्यामेन तादना अमदगी अमता कुचत चटप कया मा तौरखी लेरिबा फमुंग सिंग अदु फाउपा अमदगी अमता फलांगदा अमुक नप मथक्ता अमुक नप कोइसोंग सोंगबो अमदी मी अमगुमना कुचत चटपगी मवंग कया मा तौरकपदगी रामेश ग्यामेन तादना ममित अदो यामना कन्ना लौथोकलमलगा तम तम उसिनखी अदुगा रामेश तो मसा अदो फ्रंग फ्रंग चुंगलखी अदुमना तौरकपदुदा नर्सिंग अमदी लेरिबा डॉक्टर सिंग अदो पाखतना अदो महाकपु यामना कन्ना लामु होनखी मसिदगिदी रामेश अमुक हन्ना ज्ञान मांगख्रे हतमुक्ति रामेशना ज्ञान तारकपा मतमदा महाकना हौजिक लेरमलिबसी युम अमगी मथक्तनी युम अमदुगी मथक अदुदा महाक असि लेपलगा लेरमली रामेशना करिनो अइबु हौजिकता हॉस्पिटल लैखिबदाइने हाइदना वाखन खलिङै इखंग खंगौदना तुमलोंदगी योय अमना इबुंगो कैदोरगे लेपलगा लेरिबदबो से मदुदगी रुंथंगदो अमुका लंगउ अदुमना हाइरकपदा रामेशना करिनो ngасai aina lakibadudari atopa sangsar amada lakibani aduga hojingnamu atopa sangsar amada lakli asumna leplaga wakal khalaga ahalladu ti yengun leidingai ahalladuna kaidorabage nango hojika thabak tawminaramlaga mangluklibasina asumna hairpada rameshna kari aibu hojika thabak tawminarami haiba asumna gyameni tadana nungthangado ahal adu ta piri ahal adu nungthangado paraga yum adugi mathak aduda kuplibado mahana jopi jaisanduna nanthraknabagidamakta yamna kanna fari matam aduda rameshna ahal adugi manakta sangsingi haiduna tawbada mahana hojik leplibasi yumgi yanglengi sagai amadani karigumba mahana khajiktang he khongpham chaudabada mafam masidagi takhidoribani ahal aduna rameshta lenganuko sidagidi lengadine khitang lenkibada grongrang haiduna makada tagadoribani losalasibo adom na harakpata rameshna ahal aduda munna jinglu leidingai karomdagino khanghodana mahaki masada wang lauba nuchik amana phubadagi ramesh makong ado fere masado haramlaga makong ado nanthagiduna leimaida tasillakhi asonna mahana leimaida tasillakado masada kari amata sokti na sunadi mahana phu awulaga masa mawdo prang kantoklaga akoi baduda yinka matamdadi mahana hojik लेरिबा जगह asi पाक्लबा येंखिबा माइकै मरिमक्ता पाक्लबा लेंगुइगी लमंगक्ता मोइन उरी हुवा अमत्ता हौदी मना मसिंग अमत्ता हौदी युम कैसु अमत्ता लैती मधु उबदा रामेशती ngakpa amati पाखतना लोइरी महाक मफम मसिदगी मतौ करमना मयुमदा हनगदौरिबनो खलबुदा महाकती इपाई थबाइरबनी रामेश परप मखोंना सुमचतली महाना चलिबतो हंजन जगह अमता अदमक उंगदुन लेबगुम तौरी ngasai mahakna chatkhibagi leingoi mathak adutta mahaki khungulgi mami tahawbado hojiksu adumak targa amuk leiramli masidagi di ramesh warakladuna mahak phamthaduna akoibadudha kana lakphagi haiduna yengli matam maduda athapada mako khumba sesu suba nupigi mawong manba ama parap lakli मधु उबदा रामेशना कनानोनी आदा लाक्ली फसिबो असमना वाखल खंदुन लैरिङै महाकी मनाक्ता चंगसिलक्ली मता मरुदा महाकी कुबलिबो फियदो हाइदोरकपददी रतना वदुन लैरमली रतना ओइरमबदुदा रामेश यामना हराउचरी मसिदगिदी रामेशना रतनागी मनाक्ता चंगसिन्दुना अइना फम मसिदा कमाइना लैरमलिबनो हाइबा ज्ञान तादरी नाकी सिदिसिदा केदो लाक्लिबनो कंदो लाक्लिबनो हाइदुना हांगी रतना करिसु खुमदी रामेशता हाइफे चिंगमलगा महाकी मतुंग इनर ओ हाइदुना इंगित खर पिरमलगा महाक गम अदुमक चटखी मसिगी मतुंग रामेशना रतनागी मतुंगदा असम इनर लदुना रतना ngai khomi nangbo kadai ro nang chalibadubo asumna hairapata ratana hoisu haidi maisu haidi adumak chatli makoina asum lakamatamda amuba maikhu chabul ama mamsillaki
ꯑꯗꯨꯝꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯃꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯄꯒꯨꯝ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁꯇꯤ ꯔꯇꯅꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯒ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ, ꯀꯩꯅꯣ ꯇꯧꯔꯛꯏꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯔꯇꯅꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯤ꯫ ꯔꯥꯃꯦꯁꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯔꯇꯅꯥ ꯎꯈꯤꯗ꯭ꯔꯤ꯫ ꯔꯥꯃꯦꯁꯅ ꯔꯇꯅꯥ ꯔꯇꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯑꯀꯣꯏꯕꯗꯨꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒꯗꯤ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯤ꯫ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯐꯈꯤꯕꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯄꯥꯛꯂꯕ ꯃꯔꯚꯨꯃꯤ ꯑꯃꯗ ꯂꯩꯍꯧꯕ ꯑꯗꯨꯅ ꯏꯁꯪ ꯁꯪꯕ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯥꯡꯂꯕ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯦ ꯊꯧꯔꯤꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯎꯕꯥꯛ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡ ꯑꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯊꯣꯡ ꯑꯁꯤꯗ ꯂꯥꯟꯊꯣꯛꯂꯒ ꯖꯒꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯠꯄ ꯌꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯗ ꯂꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯎꯕꯥꯛꯁꯤꯡꯗꯣ ꯌꯥꯝꯅ ꯂꯜꯂꯤ ꯑꯗꯨꯒ ꯄꯦꯛ ꯄꯦꯛ ꯇꯦꯛꯀꯗꯕ ꯎꯕꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯨꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯊꯣꯡ ꯑꯗꯨ ꯇꯦꯛꯂꯒ ꯃꯈꯥꯗ ꯇꯥꯁꯤꯜꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯛꯄꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯕꯥꯛ ꯑꯗꯨ ꯇꯦꯛꯂꯒ ꯃꯍꯥꯛ ꯃꯈꯥꯔꯣꯝꯗ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯈꯥꯔꯣꯝꯗ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯅꯔꯁꯅ "ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯔꯥꯃꯦꯁꯅ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯥꯟꯕꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯃꯦꯁꯇ "ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯔꯥꯃꯦꯁꯅ "ꯑꯩ ꯑꯃꯨꯛꯇ ꯐꯝꯒꯠꯀꯦ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯃꯗꯣ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯐꯝꯍꯟꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯃꯦꯁꯀꯤ ꯃꯅꯥꯛꯇ ꯔꯥꯃꯦꯁꯀꯤ ꯈꯪꯅꯖꯕꯤ ꯔꯇꯅꯥ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯃꯦꯁꯀ ꯔꯇꯅꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯔꯥꯃꯦꯁ ꯉꯁꯥꯏꯃꯈꯩ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯇꯅꯥꯗ ꯋꯥ ꯑꯗꯨ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯃꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯔꯇꯅꯥ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯔꯥꯃꯦꯁꯅ ꯉꯥꯡꯂꯤꯕꯗꯣ ꯌꯥꯝꯅꯁꯨ ꯇꯞꯄꯤ ꯑꯗꯨꯒ ꯃꯔꯣꯟꯁꯨ ꯁꯦꯡꯂꯝꯗꯦ꯫ ꯔꯇꯅꯥꯅ "ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯅꯔꯁꯇ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯔꯁꯅꯁꯨ "ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯔꯥꯃꯦꯁ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯤ, ꯇꯨꯃꯤꯟꯅ ꯔꯇꯅꯥꯗ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯇꯅꯥꯗꯣ ꯅꯔꯁꯅ ꯊꯣꯛꯂꯣ ꯍꯥꯏꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯅꯔꯁ ꯑꯗꯨꯗ "ꯑꯩꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯅ "ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯃꯦꯁꯅ "ꯍꯣꯏ ꯐꯔꯦ, ꯁꯤꯗꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯣꯔꯃꯦꯜꯗ ꯉꯥꯡꯅꯕ ꯅꯠꯇꯦ꯫ ꯔꯥꯃꯦꯁꯅ ꯃꯔꯣꯟ ꯃꯔꯤ ꯁꯦꯡꯗꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯅꯔꯁ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛ ꯈꯔ ꯈꯔꯗꯤ ꯈꯪꯉꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯃꯔꯣꯟ ꯃꯔꯤ ꯁꯦꯡꯗꯕ ꯄꯦꯁꯦꯟ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄꯅ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯃꯦꯁ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯈꯔ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯥꯛ ꯐꯒꯠꯂꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯃꯦꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯀꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯦꯛ ꯀꯨꯝꯂꯛꯄꯒ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯔꯣꯟ ꯑꯗꯨ ꯅꯤꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯅꯕ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯩ, ꯃꯗꯨꯅꯤꯅꯦ ꯂꯥꯏꯔꯩꯄꯥꯛ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯔꯤꯕꯁꯦ꯫ ꯂꯥꯏꯔꯩꯄꯥꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯂꯝꯂꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯃꯁꯦ
ꯅꯍꯥꯛꯀꯤ ꯃꯇꯝ ꯋꯥꯠꯂꯤꯕꯒꯤꯅꯤꯀꯣ ꯅꯍꯥꯛꯀꯤ ꯃꯇꯝꯅ ꯌꯧꯔꯕꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁꯅ ꯀꯔꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕ ꯃꯐꯝ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯑꯣꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯑꯣꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗꯩ ꯂꯩꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯩꯁꯦ ꯏꯁꯤꯡ ꯏꯌꯥꯏꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯄꯥꯛꯂꯕ ꯃꯔꯚꯨꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯃꯪꯂꯥꯟꯒꯨꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯅꯍꯥꯛꯁꯤꯗꯒꯤꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯒꯗꯕꯅꯤꯀꯣ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯂꯕ ꯃꯇꯨꯡꯗ ꯂꯥꯏꯗ ꯀꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯔꯥꯃꯦꯁꯅ ꯑꯅꯥꯕ ꯐꯒꯠꯂꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯇꯟꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯀ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯃꯦꯁ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯈꯒ ꯉꯝꯂꯛꯂꯤ ꯔꯥꯃꯦꯁ ꯃꯁꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯕ ꯐꯒꯠꯂꯛꯄ ꯑꯗꯨꯗ ꯃꯥꯟꯅꯕꯁꯤꯡꯅ ꯅꯍꯥꯛ ꯅꯁꯥꯁꯨ ꯐꯔꯛꯂꯕꯅꯤꯅ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯃꯥꯡ ꯃꯇꯝꯗꯗꯤ ꯅꯍꯥꯛ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯍꯥꯛ ꯆꯣꯡꯕꯁꯦ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯋꯥꯛꯆꯤꯡ ꯊꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯐꯥꯏꯔꯦꯟ ꯊꯥ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯐꯥꯏꯔꯦꯟ ꯊꯥ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯛꯈꯤ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯀꯣꯛꯇꯣ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯀꯣꯛ ꯆꯤꯛꯄ ꯑꯗꯣ ꯇꯞꯅ ꯐꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯦ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯝꯂꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯔꯥꯃꯦꯁ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯃꯛꯇꯗ ꯉꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯌꯣꯠꯀꯤ ꯌꯨꯝꯕꯤ ꯑꯅꯤ ꯌꯨꯡꯈꯤꯕ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡꯗ ꯂꯩꯍꯧꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯀꯣꯛ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯔꯥꯃꯦꯁꯀꯤ ꯃꯃꯥꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯔꯥꯃꯦꯁꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯨꯝ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯤ ꯔꯥꯃꯦꯁ ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯨꯠ ꯇꯤꯡꯊꯣꯛꯂꯤꯕꯗꯨꯕꯣ ꯑꯩꯕꯨ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛ ꯈꯨꯝꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯑꯔꯪꯕ ꯑꯗꯣ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯔꯥꯃꯦꯁꯅ ꯃꯗꯣ ꯑꯩꯗꯤ ꯄꯤꯕ ꯉꯝꯂꯣꯏ ꯃꯗꯣ ꯑꯩꯒꯤ ꯏꯄꯣꯠꯅꯤ ꯍꯌꯦꯡ ꯃꯗꯨ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯁꯤꯔꯕ ꯃꯇꯝꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯔꯥꯃꯦꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛꯇ ꯐꯤ ꯑꯃꯨꯕ ꯀꯨꯞꯁꯟꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯔꯥꯃꯦꯁꯇꯒꯤ ꯃꯗꯣ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯝꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯇꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯛꯂꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯔꯥꯃꯦꯁꯀꯤ ꯊꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯤꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯏꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯔꯥꯃꯦꯁꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯇꯨꯅ ꯂꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯨꯗ꯭ꯔꯨꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁꯀꯤ ꯀꯥ ꯊꯪꯅꯕꯗ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯥꯗ ꯇꯨꯝꯂꯤꯕ ꯃꯌꯥꯝꯕꯁꯤꯡ ꯂꯣꯏꯅꯃꯛ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯐꯨꯛ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯃꯦꯁꯀꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯔꯥꯃꯦꯁꯇꯣ ꯃꯍꯥꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯁꯣꯔ ꯐꯨꯟꯒꯠꯄꯒꯨꯝ ꯏꯛ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯌꯥꯝꯅ ꯔꯥꯃꯦꯁꯇ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁꯄꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯒꯤꯗꯤ ꯔꯥꯃꯦꯁ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯏꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝꯅ ꯔꯥꯃꯦꯁ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯦꯁ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯃꯍꯥꯛ
ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯔꯥꯃꯦꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯂꯤꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯅ ꯔꯥꯃꯦꯁꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ, ꯃꯗꯣ ꯐꯠꯇꯕ ꯃꯪꯅꯤ, ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ, ꯅꯪꯒꯤ ꯃꯪꯁꯦ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯪꯈꯤꯗ꯭ꯔꯤꯕ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁꯇ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯃꯍꯩ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯇꯝꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯗ ꯔꯥꯃꯦꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ꯫ ꯔꯥꯃꯦꯁꯄꯨ ꯍꯥꯟꯅ ꯌꯦꯡꯕꯤꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛꯅ ICUꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈꯤꯕ ꯃꯪꯂꯩꯄꯥꯛ ꯑꯗꯨꯗ ꯆꯠꯂꯨꯕ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯅꯪꯒꯤ ꯅꯉꯥꯜ ꯑꯃ ꯌꯥꯎꯖꯔꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯈꯪꯈꯤꯕꯗꯒꯤ ꯃꯗꯣ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯑꯩꯅ ꯆꯥꯃꯔꯛ ꯍꯟꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯖꯟꯇ꯭ꯔ ꯑꯃ ꯄꯨꯕꯤꯔꯛꯀꯦ, ꯑꯗꯨꯗꯨꯒꯅꯦ ꯖꯟꯇ꯭ꯔ ꯑꯗꯨ ꯀꯤꯁꯟꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯀꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯁꯤꯗꯤ꯫ ꯅꯪꯕꯨꯅꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤꯀꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯥꯃꯦꯁꯀꯤꯗꯃꯛ ꯖꯟꯇ꯭ꯔ ꯑꯃ ꯃꯈꯨꯠꯇ ꯀꯤꯕꯤꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯃꯦꯁ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯔꯥꯃꯦꯁ ꯍꯟꯖꯤꯟꯖꯗꯨꯅ ꯃꯍꯥꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫